Laibak asida chathariba Juvenile Justice Act ki makhada mahai tamliba Maheiroi singda kihan khanghanba amadi chaifam naina fuba chaiba yade haiba act asi laina oja sing amadi school gi authority na Maheiroi fuba gi thogdok wathok aikoi gi state asida su adumak leptana chathari Haukiba September 13 ki numidang pung 10:04 tabada Thoubal district ki Lilong Mairen khunda laiba Bharat Lenga ki Ministry of Education gi Samagra Shiksha Abhiyan gi makhada hangba residential school amashu oiriba Netaji Subhash Chandra Bose Awashya Vidyalaya da tamliba Maheiroi 15 school asigi boys hostel da Warden oina leiriba MD Azimuddin kauba mioi amana fubadagi tamthina asokapan nangduna hospital da pukhatuna laikanakre hairi Thogdok asigi matangda Lilong Police na BNS ki section 1182 amasung JJA ki section 75 ki makhada case ama lokatuna thizinba haukre Police tagi fangba pau amagi matung ina Maheiroi sing fuba chaibagi thogdok adu haukiba September 13 ki numidang pung 10:04 dagi 13 makhai faubagi manungda thokibani hairi Thogdok aduda school asigi boys hostel gi warden oiriba MD Azimuddina Maheiroi sing adubu mahakna haiba yade haiduna Makuta paiba lichai amana mathang chaifam naina tamthina fuki Thogdok aduda kibadagi Maheiroi 15 adu hostel dagi thoraklaga maikai khangdana chenthoknarakhi maduda lambi da leiramba laikai gi mioi sing amadi Lilong da leiba BSF personnel singna angang sing adu fajinduna thambikhi Tungda Lilong Police ta pau piraba matung angang sing adu Lilong gi CHC da pukhatuna laikanakibani hairi Thogdok asigi matangda JEO Zone 3 Thawalna Deputy Inspector of School ahumna inquiry committee ama semduna thogdok asigi matangda thizenbasu haukre haina pawasina makhatari committee asina thizenbagi report lakleba ningthaukaba numita JEO Zone 3 Thawalda pisingadabani hairi